Moirangi PUWARI da YUMPHAM OIBA art form KHUDINGMAK TAMBA YARABA Liklam Sindam Shanglen Kouba Shanglen ama ngasi Moirang Kumam Leikai Da Hangdokhre Liklam Sindam Shanglen Committee Moirang na sinduna pangthokiba Shanglen hangdokpagi thoram aduda Shanglen adubu katliba Kumam Amuyaima Liklam Sindam Shanglen Committee gi President Gauro Moirang cha Secretary Hemam cha Saikiazet amadi Shanglen asida takpi tambi kadawriba oza amadi mairoi singsu saruk yakhe Liklam Sindam Shanglen da pena zagoi kunung isai Moirang sai Moirang harau rol amai piba sonarol puwari langdren taudri kulang isai amai bi thangta amadi drama na chingba tamba yaragani hairi Shanglen hangdokpa aduga mari leinana Liklam Sindam Shanglen Committee gi President Gauro Moirang chana hai lamdam asigi miyam na pokpadagi siba faubada changdaba yadraba thoram singi manungda pung isai jagoi harau rol amaiba amaibina chingba Sindam Shanglen asida tam bigani masigi mathakta Manipur gi tongan ba mafam kaya gi harau rol amadi chanabi singa Moirangi lairiba sing asiga karamna punna chatminaba yagadagi haibadusu Sindam Shanglen asida tamgani haina mahakna makhatana phongdokhi Oirei lamdam masigi puwari sagat pada Moirangi kangleiron Moirangi puwari yaudravadi mapung phaba yade haiduna iramdam masida ngasi phawbada sanna sonariba asigi saruk ama oina Liklam Sindam Shanglen asi hangdokjabani amadi ekhoi wakhallon manaba kharana punsinjaraga masibu thorang tawjabani iramdam Moirang asida tongan ba asigumlaba lup kaya amasu leiri makoina su mamangda amadi hauji ki matam asida su yamna phajaba magi area magi subject kharada yamna phajana pangthok piri madumak aikoina madudagi walhoba awat apa kaya adu mengkhatchaba ngamnaba honabada penagi pungi landengi warigi lipungi khunung isaigi Moirang saigi na chingba tongan ba walhoba hogi horeiba naharol asida aikoina tapi tikpiraga tana tiknaraga masibu amo hena na hongnana masiak mangan thokna panjanaba ngamjanaba honajarakpani